BTL Films Production-ꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯤꯅꯨꯡꯁꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕ ꯅꯦꯔꯦꯇꯔꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯕꯣꯌꯥꯏꯅ: ꯁꯥꯔ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯌꯣꯍꯦꯟꯕꯅ: ꯊꯝꯃꯨ ꯊꯝꯃꯨ꯫ ꯕꯣꯌꯥꯏꯅ: ꯁꯥꯔ, ꯏꯅꯦ ꯕꯁꯟꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯥꯔꯁꯦ ꯀꯤꯖꯩ ꯍꯥꯏꯔꯛꯑꯦ꯫ ꯌꯣꯍꯦꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ: ꯑꯗꯨꯒꯤꯔꯥ ꯉꯔꯥꯡ ꯃꯥꯅ ꯈꯪꯂꯤꯗꯣ? ꯕꯣꯌꯥꯏꯅ: ꯍꯣꯏ ꯁꯥꯔ, ꯑꯩꯅ ꯆꯠꯄꯗ ꯈꯪꯅꯤꯡꯗꯅ ꯍꯪꯂꯨꯕꯅꯤꯗ꯫ ꯌꯣꯍꯦꯟꯕꯅ: ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯍꯤꯡꯆꯥꯕ ꯃꯥꯜꯂꯕꯣ ꯕꯣꯌꯥꯏ? ꯕꯣꯌꯥꯏꯅ: ꯀꯥꯏꯗꯩꯅꯣꯗ ꯁꯥꯔ, ꯁ꯭ꯃꯥꯔꯠ ꯁꯥꯊꯤꯅ ꯑꯣꯏ, ꯐꯤꯒꯔꯒ ꯌꯥꯝ ꯇꯥꯔꯤꯗ꯫ ꯌꯨꯗꯨꯗꯪ ꯊꯛꯄꯤꯗ꯭ꯔꯗꯤ ꯁꯥꯔꯗ ꯀꯦꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯥꯌꯣꯛꯅꯕꯗ ꯁꯥꯔ ꯀꯣꯛ ꯉꯥꯎꯅꯗꯣꯏꯅꯤꯀꯣ꯫ ꯌꯣꯍꯦꯟꯕꯅ: ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯁꯟꯖꯨ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ: ꯁꯥꯔ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯕ ꯕꯣꯌꯥꯏꯅ ꯊꯣꯛꯂꯛꯇꯨꯅ: ꯃꯦꯝ, ꯀꯗꯥꯏꯅꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯎ꯫ ꯁꯟꯖꯨꯅ: ꯁꯥꯔꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯕꯣꯌꯥꯏꯅ: ꯁꯥꯔꯗꯣ ꯇꯦꯟꯁꯟ ꯂꯩꯔꯤ, ꯃꯤ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯌꯦ ꯃꯦꯝ꯫ ꯁꯟꯖꯨꯅ: ꯐꯔꯦ ꯑꯗꯨꯗꯤ, ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯂꯩꯕꯒꯤ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯍꯌꯦꯡ ꯍꯪꯂꯒꯦ, ꯑꯩꯒꯤꯗ ꯑꯗꯨꯝ ꯊꯅꯝꯂꯒꯦꯀꯣ ꯐꯥꯏꯜꯁꯦ꯫ ꯕꯣꯌꯥꯏꯅ: ꯍꯣꯏ ꯃꯦꯝ꯫ ꯕꯣꯌꯥꯏ ꯃꯥꯒꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯒ: ꯁꯥꯔ, ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯁꯥꯔꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯆꯪꯒꯦ ꯍꯥꯏꯅꯦ, ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ꯫ ꯌꯣꯍꯦꯟꯕꯅ: ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯕꯣꯌꯥꯏꯅ: ꯆꯠꯈ꯭ꯔꯦ ꯁꯥꯔ꯫ ꯌꯣꯍꯦꯟꯕ ꯌꯨ ꯈꯔ ꯊꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯏ꯫ ꯑꯩ ꯊꯣꯛꯑꯦꯀꯣ ꯕꯣꯌꯥꯏ꯫ ꯄꯤꯡꯀꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯔꯤꯅꯣ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃꯒꯤꯗ ꯄꯣꯠ ꯈꯟꯂꯤ꯫ ꯌꯣꯍꯦꯟꯕꯁꯨ ꯃꯆꯦꯒꯤ ꯃꯆꯥꯒꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯌꯣꯍꯦꯟꯕ ꯌꯨ ꯊꯛꯆꯕꯇꯅꯤ, ꯉꯁꯤꯗꯤ ꯉꯥꯎꯕ ꯅꯠꯇꯦ, ꯅꯣꯔꯃꯦꯜꯅꯤ꯫ ꯄꯣꯠ ꯈꯔ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯄꯤꯡꯀꯤꯅ ꯌꯣꯍꯦꯟꯕꯕꯨ ꯎꯔꯦ꯫ ꯗꯥ ꯍꯦꯟꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯈꯣꯡꯀꯥꯞ ꯈꯔ ꯊꯨꯅ ꯌꯣꯍꯦꯟꯕ ꯎꯈꯤꯕ ꯃꯥꯏꯀꯩꯗ ꯊꯥꯡꯂꯛꯂꯤ꯫ ꯌꯣꯍꯦꯟꯕ ꯕꯤꯜ ꯄꯤꯐꯝꯗꯒꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣ, ꯊꯣꯛꯈ꯭ꯔꯦ꯫ ꯐꯔꯦ, ꯊꯣꯛꯆꯈ꯭ꯔꯁꯅꯨ, ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯒꯦ꯫ ꯐꯣꯟ ꯈꯤꯡꯂꯛꯂꯤꯕꯗꯨ ꯇꯥꯔꯛꯇꯨꯅ: ꯇꯥꯃꯣ, ꯀꯩ ꯍꯥꯏꯒꯦ? ꯕꯤꯀꯤꯅ: ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯄꯤꯡꯀꯤꯅ: ꯇꯥꯃꯣ, ꯑꯩ ꯀꯩꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯒꯦꯅ ꯂꯩꯔꯤꯌꯦ꯫ ꯕꯤꯀꯤꯅ: ꯅꯪ ꯍꯜꯂꯛꯑꯝꯗꯕꯗꯨꯗ ꯇꯧꯔꯛꯄꯅꯤ, ꯁꯠ ꯍꯜꯂꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯄꯤꯡꯀꯤꯅ: ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯊꯝꯃꯦꯀꯣ꯫ ꯌꯣꯍꯦꯟꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯆꯪꯂꯛꯏ꯫ ꯗꯥꯏꯅꯥꯅ: ꯁꯅꯥ, ꯅꯪ ꯃꯥꯝꯃ ꯂꯥꯛꯑꯦ ꯇꯨ꯫ ꯂꯇꯥꯅ: ꯏꯆꯥ ꯍꯜꯂꯛꯄ ꯐꯔꯦ, ꯅꯐꯤ ꯍꯣꯡꯉꯨꯔꯒ ꯀꯨꯝꯊꯔꯛꯑꯣ꯫ ꯌꯣꯍꯦꯟꯕꯅ: ꯁꯅꯥ, ꯂꯥꯛꯑꯣ, ꯃꯥꯝꯃꯒ ꯐꯤ ꯍꯣꯡꯉꯨꯔꯒ ꯀꯨꯝꯊꯔꯛꯁꯦ꯫ ꯁꯅꯥꯅ: ꯑꯁ, ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯝꯃꯁꯦ, ꯐꯤ ꯍꯣꯡꯉꯨꯁꯤ ꯍꯥꯏꯌꯦ, ꯍꯥꯍꯥ ꯍꯥꯏꯅ ꯃꯆꯤꯟꯒ ꯈꯨꯝꯂꯗꯨꯅ ꯅꯣꯛꯂꯤ꯫ ꯌꯣꯍꯦꯟꯕꯅ: ꯏꯆꯦ, ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯍꯅꯨꯕ ꯑꯣꯜꯂꯝꯃꯦꯅ꯫ ꯃꯆꯦꯅ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯂꯥꯛꯏ, ꯅꯪ ꯈꯛꯇꯅꯦ ꯍꯥꯟꯅꯒꯤ ꯃꯜꯂꯕ ꯐꯖꯗꯕꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯁꯦ꯫ ꯌꯣꯍꯦꯟꯕꯅ: ꯑꯁ, ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ, ꯑꯩ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦ꯫ ꯂꯇꯥꯅ: ꯍꯥꯏꯒꯗꯧꯅꯤ ꯈꯒ, ꯅꯍꯥꯟꯈꯩꯗꯤ ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯗꯥꯏꯅꯥꯅ: ꯍꯥꯏꯕ ꯏꯟꯈ꯭ꯔꯕ ꯏꯄ꯭ꯋꯥꯅꯤ, ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯅꯤꯒꯦ, ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯦ꯫ ꯁꯅꯥꯅ: ꯃꯃꯥ, ꯑꯩꯈꯣꯏ ꯃꯥꯝꯃꯁꯦ ꯑꯩꯒꯤ ꯑꯆꯥꯄꯣꯠꯀ ꯑꯃꯠꯇ ꯂꯩꯔꯛꯇꯖꯥꯠꯂꯣ? ꯗꯥꯏꯅꯥꯅ: ꯂꯩꯔꯛꯑꯝꯒꯅꯤꯗ, ꯀꯨꯝꯊꯔꯛꯄꯗ ꯍꯪꯖꯔꯣ꯫ ꯁꯅꯥꯅ: ꯑꯩꯈꯣꯏ ꯄꯨꯄꯨꯗ ꯃꯥꯝꯃ ꯂꯥꯛꯑꯦ ꯍꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯗꯥꯏꯅꯥꯅ:
Ima, chak charingida wari sanabase nungaite. Hauzik ma kumtharapado aduda netana wari sanarase. Latana, hoi hoi, adunabu phare. Aduga chak sathoknaba. Dainana, Ima, masu angang machadi nate. Masagi thabaksu tawjaribani. Aduna namhadana athubada tawbadi tawsangumse. Aduna phatabu oikradi akhoidani mangjahaudoise. Latana, hoine. Ichana nanausigi sina phanido tawraga loire. Nang pabungnadi nupi ama sathijanbiba hairiba. Sisu masana yadana yapontedo. Nupisu thikiba ama changi. Dainana, Ima, nupi budi adum laini. Ibungo matomdani pakhangni jungphira su chari masana factory ama tawjadana thagi paisa laklibani. Moigumbasini nupina thingarise koitan tanarise. Latana, Imaga punna imung koigadabi yengse. Thabak inkhang tawdabanabu pamida imadi. Dainana, akhoi office da yawba Bindya kaubi lesabi ama laiye manadi akhoi henbase phajana masak khangi. Moina hawai laik taminara I haye. Mangondaga hairuradi satya thulok mali ima. Yo henba kumtharaktuna mamada. Ima, kaino aingba amata thake. Latana, hoi hoi, Ima piraagi. Sana chenchilaktuna. Mama, aigi achapoti. Yo henbana. Aigi kada thanamle. Aidi kaudana pairaga dum pukhatledana. Sanana, ai lauruge mama. Haiduna chinki. Chandrasu sofa aduda phamthai aduga ibema lao nangsu phamu lao namasu kauramo yo henba ngasidi mapana aruba kariguma wa khara hairakadori haibase gyan tai aduga hairakadoriba wadusu chingnajai. Latana, ibungo sese haimahi se oina thao nachena purakpani. Chandrana, mama nangsu chakhumdo mai muthatlaba natro. Latana, moiba ngahapu oireda mai muthatpa. Mama, yengutu achapot mayam si. Dainana, Sana, se nang sigi sofasida phamo aduga se phone se yengo achapoto mayam di chasanganu ko. Sanana, hoi mama. Chandrana wa haudorei. Ibungo, namana pa oidiba ikhoise yang waini he. Noishu hayeng ahal oiraklaba matamda khanglakini. Mama mapana macha semba machagi mathau mangam pangthokpase luhongbibabu hainaramido ahalsingna. Ipana nangi nathau losanbiba pamle. Nangi khangna chanaba leirasu hairao. Koiganu ikaiba yaba matam natre matam hendorakadorabani nang. Latana, hayo hayo ibungo napana haise khomu nangi apambado hekta hayo. Yo henba lukthaduna hai mahi glass tuma pairaga hoi mai haida khai phamli. Dainana, henba kaidaurage nanga wari sanarudoini na ichena harau harau nganta laglaga nangna tumin lairudubo. Yo henbana, ichedi sumba wase thawayam yaurami jatnina. Dainana, namanabasingdi gyan tabanina sumaina wangangnade ipwadi gyan taba watline sumkansidadi. To aduni gyan tadaba ingonda karamba nupina laibidorike. Latana, kayada haina wa laithoinu yengune masa. Chandrana, henba nang angang natrabani ngausanabana kanararoi. Kaino wase direct hita hainarasi nupi se nang thige haibra akhoi thiyu haibra. Wa laithokpa yararoi khangnaduna yo henbana. Baba, aiga laiminadoinina ai oina thijage. Chandrana, matam kayam changani. Yo henbana matam khara laithoknaba khalladuna. Chahi amagi matam piyu baba. Sida soiradi noi mayamna thibiro. Chandrana, angang macha tawa wanganganu. Tha anigi matam piri ipana. Yo henbana, baba, mi masana yahanaba honabada matam changniye. Tha anidadi yaruda punchi chupa laminagadaba nupibu tha anidi hekta tarai tarai lauba pharoida baba. Latana, adudi nupa macha chahi amadi sangmali. Tha daruki matam sida aroiba oirasi nang adu ada hailanuko. Dainana, nangise nupidi lairaba malida. Nangna khoidajaba lairabra nupa macha.
ꯅꯝꯗꯅ ꯍꯪꯖꯜꯂꯛꯄ ꯑꯗꯨꯗ ꯍꯣꯏ ꯂꯩꯔꯦ, ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯕꯗ ꯉꯥꯏꯔꯦ, ꯌꯥꯔꯛꯀꯗꯣꯔꯦ꯫ ꯆꯟꯗ꯭ꯔꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯆꯥꯛ ꯅꯤꯡꯂꯝꯃꯅꯤ꯫ ꯂꯇꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯗꯣꯔꯤꯗ ꯉꯁꯤꯗꯤ꯫ ꯊꯥꯖ ꯃꯃꯥ ꯕꯁꯟꯇꯤꯒ ꯂꯣꯏꯅꯅ ꯍꯣꯇꯦꯜ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯕꯁꯟꯇꯤꯅ ꯏꯕꯦꯝꯃ, ꯊꯥꯗꯣꯏ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯊꯥꯗꯣꯏꯅ ꯏꯃꯥ, ꯑꯩ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯃꯜꯂꯨꯕꯅꯦ꯫ ꯊꯥꯖꯅ ꯙꯨꯛ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯊꯥꯗꯣꯏꯅ ꯏꯆꯦ, ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯕꯗꯣ ꯋꯥꯏꯌꯦꯅ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯅꯤꯕ꯫ ꯕꯁꯟꯇꯤꯅ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯀꯗꯥꯏꯅꯣ ꯏꯃꯥꯗ ꯐꯥꯟ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯊꯥꯗꯣꯏꯅ ꯁꯦ ꯏꯃꯥ, ꯏꯃꯥ ꯉꯁꯤꯒꯤ ꯂꯨꯄꯥ ꯀꯌꯥ ꯌꯣꯜꯂꯛꯀꯦ ꯊꯤꯔꯛꯑꯕꯣ? ꯊꯥꯖꯅ ꯑꯉꯥꯡ ꯅꯪ ꯅꯊꯧ ꯇꯧꯔꯨꯔꯣ, ꯆꯠꯂꯣ, ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨ, ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ, ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯏꯆꯦꯒꯨꯝꯅ ꯍꯌꯦꯡꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒ ꯍꯣꯇꯦꯜ ꯁꯦꯟꯅꯔꯣ꯫ ꯊꯥꯗꯣꯏꯅ ꯑꯁ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ, ꯏꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯒꯦ꯫ ꯕꯁꯟꯇꯤꯅ ꯁꯦ ꯅꯨꯄꯤ ꯃꯆꯥ, ꯀꯌꯥ ꯁꯤꯠꯀꯦ ꯊꯤꯔꯣꯁꯦ꯫ ꯃꯃꯥ ꯃꯆꯥ ꯄꯩꯁꯥ ꯇꯤꯡꯊꯣꯛꯄ ꯌꯥꯎ ꯊꯤꯕ ꯌꯥꯎ ꯇꯧꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯊꯥꯖꯅ ꯏꯃꯥ, ꯁꯤꯗ 790 ꯂꯩꯔꯦ, ꯏꯃꯥꯒꯤꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯒ ꯊꯤꯔꯤ꯫ ꯑꯗꯨꯒ 160, ꯑꯗꯨꯗꯤ 1,100 ꯆꯞ ꯆꯥꯅ ꯁꯤꯠꯂꯦ ꯏꯃꯥ, 1,100 ꯆꯞ ꯆꯥꯅ ꯁꯤꯠꯂꯦ ꯉꯁꯤꯒꯤ꯫ ꯕꯁꯟꯇꯤꯅ ꯐꯔꯦ ꯐꯖꯅ ꯊꯝꯖꯜꯂꯣ, ꯃꯔꯨꯞꯀꯤ ꯍꯨꯟꯈꯤꯒꯗꯕꯁꯤꯡꯗꯣ ꯐꯖꯅ ꯍꯣꯠꯅꯔꯣ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤꯗꯣ꯫ ꯊꯥꯖꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ꯫ ꯕꯁꯟꯇꯤꯅ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ, ꯑꯗꯨꯅ ꯅꯉꯛꯇꯣ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯕꯗꯣ ꯏꯃꯥꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯅꯅꯥꯎ ꯑꯁꯤꯗꯤ ꯃꯍꯩ ꯇꯝꯂꯤꯕꯅꯤꯅ ꯃꯐꯩꯗꯣ꯫ ꯊꯥꯖꯅ ꯏꯃꯥ, ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯂꯤꯛꯁꯤꯗꯧꯔꯤꯒꯦ? ꯕꯁꯟꯇꯤꯅ ꯃꯊꯪ ꯊꯥꯗ ꯅꯅꯦ ꯔꯣꯃꯥꯗ ꯌꯥꯎꯕ ꯁꯦꯔꯦꯜ ꯃꯔꯨꯞꯇꯣ ꯐꯪꯗꯣꯏꯗꯨꯗꯤ, ꯑꯗꯨꯅ ꯍꯦꯟꯗꯣꯛꯅ ꯁꯥꯕ ꯌꯥꯏꯅꯦ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯣ꯫ ꯊꯥꯖꯅ ꯏꯃꯥ, ꯂꯤꯛ ꯁꯥꯒꯨꯝꯁꯦ, ꯂꯩꯇꯕꯅꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯏꯊꯣꯛꯅꯤꯡꯂꯛꯀꯅꯤ, ꯑꯗꯨꯅ ꯕꯦꯡꯛꯇ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯇꯧꯔꯨꯁꯦ, ꯑꯩꯈꯣꯏ ꯊꯥꯗꯣꯏꯅ 12 ꯂꯣꯏꯕꯒ ꯀꯔꯤꯅꯣꯃ ꯇꯝꯕꯗ ꯁꯤꯖꯤꯟꯅꯅꯕ꯫ ꯆꯍꯤ 4 ꯂꯩꯕꯒ ꯂꯧꯊꯣꯛꯁꯦ ꯏꯃꯥ, ꯁꯦꯟꯗꯣꯏꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯀꯔꯤꯅꯣ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯐꯪꯏ ꯍꯥꯏꯕꯅꯦ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯦ꯫ ꯕꯁꯟꯇꯤꯅ ꯃꯇꯝꯗꯨꯗ ꯊꯣꯛꯎꯕ ꯑꯃ ꯂꯥꯛꯆꯁꯅꯤ ꯏꯕꯦꯝꯃ, ꯃꯔꯨꯞ ꯃꯆꯥ ꯐꯥꯎꯗꯕ ꯑꯃꯅꯤ ꯂꯩꯔꯤꯁꯤꯅ ꯅꯅꯥꯎꯒꯤ ꯊꯝꯁꯦ꯫ ꯊꯥꯖꯅ ꯌꯥꯗꯦ ꯏꯃꯥ, ꯊꯥꯗꯣꯏ ꯁꯦꯝꯕꯅ ꯑꯔꯨꯕꯅꯤ, ꯂꯤꯛꯇꯨꯗꯤ ꯃꯥꯅ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯁꯤꯕ ꯌꯥꯏ꯫ ꯕꯁꯟꯇꯤꯅ ꯅꯪꯅ ꯅꯅꯥꯎ ꯅꯤꯡꯖꯕꯁꯦ ꯅꯤꯡꯖꯩꯗꯀꯣ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ, ꯔꯦꯗꯤꯑꯣꯗꯣ ꯇꯞꯅ ꯉꯥꯏꯍꯥꯛ ꯇꯥꯎꯀꯣ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯊꯥꯗꯣꯏꯅ ꯃꯆꯦꯅ ꯃꯥꯕꯨ ꯈꯟꯖꯕ ꯃꯌꯥꯝꯁꯤꯅ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ, ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯏꯆꯦꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯍꯟꯒꯅꯤ, ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯒꯦ ꯏꯆꯦ꯫ ꯌꯣꯍꯦꯟꯕ ꯉꯁꯤꯗꯤ ꯃꯆꯦ ꯂꯥꯛꯄꯒꯤ ꯆꯥꯛ ꯉꯟꯅ ꯆꯥꯔꯕꯗꯨꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯑꯗꯨꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯗꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯊꯋꯥꯏ ꯇꯥꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤꯉꯩ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯁꯟꯖꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯏꯈꯠꯄ ꯇꯟꯗꯨꯅ ꯄꯥꯏꯔꯨꯗ꯭ꯔꯦ ꯌꯣꯍꯦꯟꯕꯅ꯫ ꯑꯩꯅ ꯌꯨ ꯉꯥꯎꯔꯤꯉꯩꯗ ꯑꯔꯤꯕꯤ ꯃꯥꯅ ꯍꯣꯞꯀ ꯆꯥꯔꯗꯅ, ꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯏꯕꯦꯝꯃꯅ꯫ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯛꯂꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯟꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯂꯣ ꯁꯟꯖꯨ, ꯀꯩ ꯂꯩꯔꯦ? ꯁꯟꯖꯨꯅ ꯁꯥꯔ, ꯑꯩ ꯉꯁꯥꯏꯒꯤ ꯐꯥꯏꯜꯗꯣ ꯌꯨꯝꯗ ꯄꯨꯖꯔꯛꯏ, ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯃ ꯂꯩꯔꯦ, ꯑꯗꯨ ꯑꯝꯇ ꯍꯪꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯌꯣꯍꯦꯟꯕꯅ ꯁꯟꯖꯨ, ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯤ ꯑꯣꯐꯤꯁꯇ ꯇꯧꯁꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯟꯖꯨꯅ ꯁꯥꯔꯅ ꯂꯥꯟꯅ ꯂꯧꯕꯤꯔꯕ ꯃꯥꯜꯂꯦ, ꯑꯩꯁꯦ ꯁꯥꯔꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯁꯨꯝ꯫ ꯌꯣꯍꯦꯟꯕꯅ ꯀꯔꯤꯕꯣ? ꯁꯟꯖꯨꯅ ꯁꯥꯔ, ꯑꯩꯒꯤ ꯏꯊꯧꯕꯨꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯅ ꯁꯥꯔꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯌꯨ ꯑꯗꯨꯝ ꯊꯛꯄꯗꯣ ꯊꯛꯍꯟꯖꯅꯤꯡꯗꯦ꯫ ꯌꯣꯍꯦꯟꯕꯅ ꯃꯗꯨ ꯑꯩꯒꯤ ꯏꯊꯧꯅꯤ, ꯒꯨꯗ ꯅꯥꯏꯠ꯫ ꯌꯣꯍꯦꯟꯕꯅ
ꯌꯨ ꯊꯛꯍꯟꯖꯅꯤꯡꯗꯦ ꯀꯥꯏꯅꯒ ꯃꯥꯏ ꯅꯨꯄꯥꯗ ꯍꯥꯏꯒꯗꯕ ꯋꯥꯒ ꯍꯥꯏꯔꯗꯅ ꯑꯔꯤꯕꯤꯅꯦꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫